ngasi lamdam sigi kogi media gi lamda laibiriba print amadi electronic gi media gi sasing ngasi akoina dugul lamda sang office ta koi look taraga marina punsalla kanda ngasi ko akok chariba press meet sigi matangda ai samak ai giming arte traksana ai Women Association for Socio-Economic Development Assembly da koi Wasudev hari baluk asiga ai president una tawbani adu koi wakalon manaba akoi look kotin sina punsala kanda ngasi si kari damakta akoi na ngasi asigum laba press meet asi pangthok libano haibadu haku samam nai tamjage adu nang hojo jiksi akoi na haukiba koi method dagi sugum laba chin ku kina ko terrorist singna tapna tatarapa hene kanjalapa safarapa nataba hene kanjalapa tongan ba akan ba akoi sophisticated weapons even akoi bombing phaba tawrkanda tanna attack tathara iba tangkap sidai sida akoi machine gi marakta yamna thoning da tawdokra thokhi batugi matangda maru oina akoi samna hajarabada akoi haukiba akoi adugum laba akoi gi Jos Tongtham Mahaki akoi adugum laba magi Facebook account amada be the change we support ojabi mol haiba masigi matang sida akoi kana baluk samna da akoi miyang gi dithabak tawiri ba aduga akoi na su yamna akoi asaw baluk amani miyang gi damita katho baluk amani haiduna kanjari ba lipun metai lipun haiba lupsina mahapu akoi mayum da salakanda mahapu akoi khokhatpa aduga namdana mangna haida wa singju akoi manguna namdana haila kanda mabu puba chaiba taseng namak masi human right violate tawbani haina akoi na kanjara kanda ko diam ngai tabam paujai aduna sida sunatana akoi asigum laba akoi human right koina work tawra ba oja akoi bablu lochong ba defender oina human right mangna tongan ba aspagi matangda tongan ba akoi drug ki matang da bu orga tu face tok na miyang gi damakta atugumba thabak tok na laba akoi bablu loi tong bong bu su smai tok na ma pu chu ki han khangan ba mayum da kok na nang na chi tok ba ma masamang na ai madugi thabak tu tok de haira phau da mangun ki han dana nang lakadabani nang adu tok gadabani haidna ki han ba haibasi akoi masengi marak sita akoi angam da set na chana dana sigumba gi culture ma थोलक तारगदि अखोई खुनाई सिदा अखोई कमायना पुंजंदना अखोइना मिटोप सिंग थेंगनबा nganggadoribano haibo wahang silakpadagini अखोइना ngasi se thangai patana press meet ase अखोई पांगतोक तब यादिना पांगतो इसे अदुना ngasi lamdam sida tongan ba magi अखोई मियामना अखोई magi lup singna amasung magi ngapi level da cookie sing thengna honaba se अखोई loina mang hona minaribani मैथै लुपन सु होना बिरंगनी अदुगा अतो सिविल सोसाइटी जी होना रिबनी अकोई जु होना जरी सिगे मरक सिदा अकोई की मसेन सिगे मरक त सिगुम्बा अमना अमु विक्टिमाइज तोबा कनागुम्बा कोई ngang ba madubu kumbang am drakanda manamdana masi maralehen bagi culture city tawon janing de aduga asigumba kogi mob justice haiba miwambu namdana mi khara punjala kan mi mada namdana mabu ngangan ba mana ngangda wa ngangan ba man haroi de ba hen ba purga ngang ba saiba pu bana ching bagi culture city tawon bigan tawbigan aduga akoi aduga ba 2018 da akoi people's protection from mob violence ordinance aitna pass am to dana laikraban adu legally yanga mingon na mob justice to bose chunga yadraban aduna aina ngasi akoi miyam asigi lup miyam sig mohot singjaraga aina thamjaningi si ngasi sugumba amana amupu set setna chana raba legal ba haibedi logi wangda aingi wangda mioi bagi punsibu violate tor ka ngasi lenga china ta dana yengana leidiga doira mi mabu puraga pure haiti pong na masamang na presi mamang na hairaba aduga kanagumba kuding mang na press ta pong na akoy na masi simain tawre haiti kokatan tawbagi pochi puto aba pagda nga sige government sina nga sige sarkar sina silent ta sum laibita argati akoy masin si karamba matamda akoy apun bagi
ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯏꯔꯝꯗꯝꯁꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯉꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯕꯤꯗꯅꯕꯒꯤ ꯑꯉꯛꯄ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅꯁꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯉꯁꯤ ꯊꯝꯖꯕꯅꯤ